Manipur Dagi artist Mari Yaona leibak asigi khwaidagi lemjaningai oiraba Sangeet Natak Akademi Award ngasi India ki President Draupadi Murmu na Lanthoktuna Ikai khumnabut New Delhi ki Vigan Bhavan na pangthokiba Sangeet Natak Akademi Award lisingani kunithoi kulumdoi lanthokpagi thauramatuda Culture, Tourism amasung Donor ki Union Minister G. Kishan Reddy, Law and Justice ki Minister of State Arjun Ram Meghwal amadi Ministry of Culture ki Secretary Govind Mohan na jingba miyoi kyana sarukya ke Kumja lisingani kunithoi amasung lisingani kulumdoi gi oina ngasi lanthokiba lemjaningai oiraba Sangeet Natak Academy Award adu leibak asigi saknairaba artist Mautra Marina Lanthoktuna Ikai khumnabutke Maduda kumja lisingani kunithoi gi Academy Puraskar gi damak music ki lamda miyoi taranithoi khangatpada Manipur Dagi pung yaiba sapam kulabi ase other measure tradition of music ki lanthokke Dance ke kanglupta award asigi damak miyoi taranithoi khangatpada Manipur Dagi S Noyon Sakhi su yauraktuna hariba lemjaningai oiraba Sangeet Natak Academy Award ase President Draupadi Murmu na lanthoktuna ikai khumnabutke Award asigi atopa category ama oiriba traditional folk tribal dance music theater amade puppetry gi damak Manipur gi thangta artist Jingtham Ranjit Khuman amade theater gi lamda saknairaba mime gi director Yomnam Sadananda da lemjaningai oiraba Sangeet Natak Academy Award ase ngasigi chinglemlaba thoromaduda lanthoktuna ikai khumnabutke Sangairaba artist Mautra Marida Academy Puraskar ase lanthokpa iroinana artist tareta Sangeet Natak Academy Fellowship Academy Ratna so President Draupadi Murmu na lanthokke ngasi pikhiba award sing aduda Academy Ratna gi oina lupa lakh ahum amade Academy Puraskar gi oina lupa lakh amamam gi senfam amade sakhang chena chingba singsu yaure